ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯄꯨꯇꯤꯟꯅ ꯂꯨꯍꯥꯟꯁꯇ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯗꯣꯟꯕꯥꯁ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯨꯍꯥꯟꯁ ꯄ꯭ꯔꯣꯚꯤꯟꯁꯇ ꯔꯨꯁꯤꯌꯟ ꯐꯣꯔꯁꯦꯁꯅ ꯌꯨꯀ꯭ꯔꯦꯟ ꯂꯥꯟꯃꯤꯁꯤꯡ ꯂꯤꯁꯤꯆꯥꯡ ꯁꯤꯇꯤꯗꯒꯤ ꯇꯛꯊꯣꯛꯄ ꯉꯝꯈꯤꯕꯒꯤ ꯏꯔꯣꯏꯗꯅ ꯔꯨꯁꯤꯌꯟ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯂꯨꯍꯥꯟꯁꯇ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯔꯨꯁꯤꯌꯥꯅ ꯌꯨꯀ꯭ꯔꯦꯟꯗꯒꯤ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯗꯣꯟꯕꯥꯁ ꯑꯁꯤ ꯂꯨꯍꯥꯟꯁ ꯑꯃꯁꯨꯡ ꯗꯣꯅꯦꯠꯁ ꯄ꯭ꯔꯣꯚꯤꯟꯁ ꯑꯅꯤ ꯑꯁꯤꯅ ꯁꯥꯕꯅꯤ꯫ ꯂꯤꯁꯤꯆꯥꯡ ꯁꯤꯇꯤ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯌꯨꯀ꯭ꯔꯦꯟ ꯐꯣꯔꯁꯦꯁ ꯋꯤꯗ꯭ꯔꯣ ꯇꯧꯈꯤꯕꯒꯤ ꯏꯔꯣꯏꯅꯅ ꯄ꯭ꯔꯣꯚꯤꯟꯁ ꯑꯁꯤ ꯔꯨꯁꯤꯌꯥꯅ ꯄꯨꯂꯞ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯅ ꯔꯨꯁꯤꯌꯟ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯁꯥꯔꯖꯩ ꯁꯣꯏꯒꯨꯅ ꯄꯨꯇꯤꯟꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯤꯕ ꯑꯞꯗꯦꯠ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ꯫ ऑपरेशन माई पाकले एंड डिफेंस मिनिस्टर न पाव पिरख्रब मतुंगदा पुतिन लुहांसता लान सोकनबदा यावकिबा असुंग माई पाकनबा मिलिटरी माई पाकलबा मिलिटरी यूनिट सिंग मसाकी मपांगलदा हेना थाजबा हेंगतगदबनी हाना फोंदोकी। पुतिन लुहांसता माई पाकपगी वाफम लाक्थोक्रिबासी यूक्रेनियन मिलिटरी नसु मखोई लेसेचांगसदगी विड्रॉ तौरे हाना कन्फर्म तौख्रबा मतुंगदनी। लुहांसकी गवर्नर Serhi Haidana Ukraine Army Sing Yaknavana Koisilaka Lakiba Yaba Firmta Tandanabagidama City Asidagi Kongpam Handokibani and a Fondoki Yaknavana Koisilaka Lakiba Yabagi Kudong Tipa Laki Ukrainian post process Nazal Krading Aktuk and Labangam Gadavani Adobo Maduta with the Yamna Chowna Manzabaka Laki Hina Haidana Fondoki I could a solar basing Putoktuna Mafungpana withdraw Tobagita Satabangam Equipment Punamaksu Hondorpangam Madamatan Jamna Nintina withdraw Tokiba Amani Aina Haidana Haike Ukraine General Staff of Fondoki Matung in the Russian forces now Donetsk Seaworks Pedorivka Amazon Bakhmut Loxin Honarakle Hari Russian Army Ukrainian forces akan baba from Donetsk Slovians Amazon Kramatorsk to Sel Kapsin Bagitabak Yamna Kanda Kansilakle Hari Ukraine President Volodymyr Zelensky nesu Lisisangstaki withdraw Taure and Fongtoki Adobo Ukrainian forces the Apokanda Landagani and Suwasaki Yangnapaki Mapankul Yamnakan Bamafumdagi Marwin Lisisangstaki Equigi Armigi command withdraw Toba Tarabadi Maduki one Tokamaklay Madude Ikonamuk Halakani Habasini modern weapon supply Topikisang Hengalapaki the Maktagasari and Zelensky in Ukraine Makati Tarokata Tabakatu Panki Nagalamrom the Ukraine Gilan Mission on Pok Tangba Front as a Noroka Panka Koi Igre. Housing Russia Gilan Mission Yamnakan offensive Satariba Ukraine Gidong Pok Tangba Donbass region as a Malim Gwen and Norokima from Amore and a Ukraine Gilan Mission from Dogre. Russia Gilan Mission Sulam them to the Lepalate and a bomb to Capsilapanaram Orga of Mangamadi. Cities the parks and the Maisakle Lan Kong Tangai to later is working from the Aswangam Tokan Bidana Tony Java Natanata Yotopa of Violate Hire. Russia की लान मिशन लेप पलैतना आर्टिलरी काप्सिला की व असिना मेंटेन हेल्थ प्रॉब्लम में उनरे मसी ओइदुना सुथाउना फरप यूक्रेन के लान मिशन रूसिया की लान मिशन बो मयुक यादुन अकन बमाउंड लान थेंगनरे यूक्रेन नेशनल गार्ड की सेकंड इन कमांड ओइरबा वोलोदिमिर नाजार रिकोप ना हाई की बता सेवरोडोनेक्स तकी हांदोरक प यूक्रेन की लान मिशन असिना हांदोरक लगम बखै की पोजीशन दा सेम साबगी थबक जथारी सेवरोडोनेक्स सिटी असि मालेम युना खुदोंग थिनिंगै मसक ओरबा Noroki Lamdam Gisaruk Amani Hari NASA satellite Amatha Tamna Pashinba Hogre United States ki Space Agency Nasana Amukhana Thada Mithana Kongtang Gisaruka Moina Ngasi Microwave Muk Chaupa satellite Ama PTV Ofitaki Mai Pagna Paitokiduna Tamna Pashinba Hogre Hari NASA ki Capstone satellite adu numit taruk ni bamagda New Zealand gi Mahia Peninsula dagi rocket left company ki apikwa electron rocket amashina don launch tau kibani PTV ki orbit the python leramba satellite asi energy khwadagi taba chang sinaduna tha tamna paisin ba hore masi gi khongsa si tha mari changani haire rocket left ki founder Peter Beck na satellite mai fangna tha tamna paihan khiwa asida iphone khangtaba makai arawi aina media da phongdoki Masih kita pakai sini tinggal pangtok pada matam khara cangkani project asi baikkan pada sahi niga makairum cangki masih anguk pefangna aruba amane marmaduranga sini tinggal pangtok kibo aduga spacecraft sini thatam na pai kiba si asobat thodok am oiri ana back na aike NASA na phongtok pamatungin mission asi $32.7 khaktamak changi haire masih paisa yamna changdaba si space exploration की थबकता अनौब जुग अमहौबनी हन पीटर बैक हाइके $1 मिलियन तरा खरा पुथोकलगा रॉकेट अमसोंग
spacecraft sing thada asteroid Venus Mars graha ta tha bhai basi angakpa pangal amari mamang da apuk to khitra amani hana bag na haige mission asigi makha ta khongjong su mai pak patar badi Capstone satellite aduna thagi akoi bada anopo orbit ta pai duna maroi ba I pau ka prithvi da thara kane masigi satellite asina pai du leiga durba asi near rectilinear Halo orbit kawi masi yerumbong manbo orbit ni mafam amadana thagana sina batu ko mafam amadana yamna thaptok pani hari masi ge orbital part asida NASA na gateway ko space station amathamna ba thorang tawri masi ge station asida astronaut sing hana thonglaba matung da thagi lebai da kum thana ba thorang tawri masina NASA gi Artemis program kawri Beg na phongdo ki ba matungina anubo orbit asige kudong chaba dudi masima energy sinaba ki chang Masina energy sinabagi sang hanthali amasung satellite nadraga na tungda laira kador space station na Prithvi ka ngahak laitana pau phone na bangam gani haire Capstone satellite asi ahoki bajun kun gani pan electron rocket ki mating nat launch to khibani masigi spacecraft asi photon ko ba atoba spacecraft amada hapsilaga thagat pani rocket launch tawraba matung da minute mapan matung da photon asi rocket dagi khaidoki matung to orbit wangkadana ba sak naina spacecraft asigi engine kaptuna Capstone satellite adu tumit tarung ni puke Prithvi dagi jamna thapdok loba matung danga si photon gi arwa engine kapthok tuna Capstone satellite adu thadoke Scientist ing tawriba fulana si kg kutmanga lumba satellite si tha tamna paisilaga sahi sigi November 13 da thagi anu orbit ta tawba sine November 13 da thagi anu orbit ta yoba sine masi tamna paibda satellite asina energy khasik tamak sina duna lambi chumthokna da hona gani hairi Masagi mathau loiraba atubo teng da thau khara di yauraga leiriba photon spacecraft adu kari dogani haibadu numit kharani asta laptop lagani haina bag na haike aikoina masigi spacecraft asi sinadun tawba yawa mission kya de leiri haina bag na haike Sri Lanka gi thau gi stock loisalagle Haugi ba sahi humpudra hianba asida khwaidagi sathiba economic crisis mayungnariba Sri Lanka da thau gi stock loisalagle ana Sri Lankan energy minister Kansta Wijes Kerana akan ba warning tawgre Pangmising kawari sana pada wis sekira na lebak kasigi irapta dijan tan lising taragan itu sadet umpudra mari amasong petrol tel lising mari subna humpuga mathoi kak tamangai haire matang ki petrol hola kadap atu tha asigi tangkun gani to yamasong kurum to ita tapai ai diesel ki wanati sai ula sigi aroi bada yorokani hana thajari adubo foil amasong sungdok tripa thau lainar bigi thorang to kiba adugi pinana ba paisa de matik sana laitri hana minister na haike Thaulaina na bagitamak Sri Lanka ki Central Bank no putok pangamba si US dollar million chamakun manga khaktani dargar webana dollar million chamanga marfuga tare ni hari sahi asi angan basaruk taliba kasna laikiba thaugi onu chu supply tare ta US dollar million chani patrom toli ana wije sekran haike paisa ta labariba kasida thau chinjaga sung hidak na chingba polom kherlai na bagi selai ta maramna mamang cheulda non essential oiba gari sing da petrol sung diesel pipa to khrabam batung da Minister na anubu warning asi amuk tawrakibani English inga magasapan humbudra ki matamda United States amsong Europe ta thau akan humungda piduna crisis to kiba adugi matungda mission da petrol piba tokpa si Sri Lanka na han belebak ni hana expert sing na thajari English inga magasapan di fugani pan United Kingdom ge makota ki ningkha tamba fanglaba matungda million kuni thoi rom laiba ida laiba ka si khwaidagi sathiba economic crisis mayungari tangai fada folam sing lai na bagi foreign currency reserve loisilak maramna Lebaga sida semgat pap lebaga sida pose gi mamal yamda tangkala khre maka tarakwa atopa Manipur ki pauda metric parikya tang tara phawba gi manungda haidok laba yai Board of Secondary Education Manipur da loba sahi sigi high school living certificate SSLC examination gi result thenglabada saliba tha asigi tara phawba gi manungda haidok laba yai aire Bosem ki chairman Akham Joykumar Pausi asiga akhanana wari sanaba amada mahangna hai Hausi maki wenadi exam asi haidok na bigi patam lep pangamdre ado exam asi haidok na bigi process asi kanna sathari chaliba tha asigi tara phawbu ki manungda soidan haidok na phona gani manai government school ki kalen sodi asi mamang tha jun kundagi tha ke kalen sodi asi nangan khana tharam patar badi examiner sing da hena khudong charam gadabani exam result haidok na phona ba asigi main power oriba oja sing na sodi fangdabana awaba khara de do mai hona ke Adabajun kundagi di oja singna je yengba scrutiny amasung devolution ki thabak thorom sing mai farna sangchile amasung loisin bagi thabak yorakadore ana sumang na makha ta ke aroi beda content sing asiki markui ba pau khara asiba pau dam jariba
Manipur Local News YouTube channel asidagi yengbiriba punamak pathagasari. Channel asina tomda kanarabadi subscribe tawbidribasina subscribe tawbiramo loinana like and share tawbasu kawi kanuk namakpo amakhanna thagasari.